Manipur top channel gi maikei maru bi ipau sung myam na thamji ahan mada ngasung mi dawaram phone ki bakang kusaraga national highway the security deploy to bi thabak losilakli athubra national highway se hangdok lagani chief secretary Manipur lenga ki chief secretary Prasan Kumar Singha naikri state asi Found Saliba, National Highway Animak, the Miam Namosagum, Seduction Taubianova, security deployed over Gitabak Ayaman, Lushilaki, Atubada, National Highways Hangdulagani, Wapamissing Power Grid Corporation of India Limited Ki CSR Initiative Makar Impal East District Manung the Labor, Mahiru Emerson, Pisabi Singda, Bicycle Amadi Pisakon, Yentopi, Toram the Man of Fundokibane. Tharamadu Loiraba Matung Paumising the Hang Tuan Bohang Singi Pakum period on the Sip Secretary Prasan Kumar Hai. Instead, see Mausagi Pum the Hanjilana Bigi the Maktuan Bihiram Singda Tabak Bekali. Yan Hanba Taurang Wena, Loni Adabamong the Pina Ribukulai Sing a Silokotpani. Madam de Miamgi Kutta, Loni Adabamona Kulai Piragali Vivisi, Kunai Sigo and Asoba, Threat Amani. Masida, Machine Hena Sativa Pibam Ohelaki, Maramaduna Hari Bukulai Sing a Simatam Tintadana, Lokalabadi, Isterasi Mausagi Pibam the Purapangani, Amaramda, Isterasi Power Gasaliba, National Highway Sing Mausagum Hangdok to the Miamgi, Satoxinda, Kudong Sahana Bonari, Masigidama, Matauta, security forcing deployed a Wigitabak Ayama, Luslaki, and security Matauta, Kradi, Walaga lady. Madusu Atubra deploy Tauragani. National Highway Sing Sida, Housiksu Garising Satoxin Tauragaladi, Adubo, Nakalani Gimark Taza Navigi Pibam Lehana Balambi Sing Simiam Gitamak Mapung Pana, Hangdopigi Tangai Fatabati lady. Amaromda, internally displaced persons sing su Awaba Pibam Kayam, Mayunari, Makoi Sing Sikayamna, Masamasaki Maram Dam the Hanjin Hanmangambagi Habitudi, Yankee Patari, Housing Uriba Pibam Sidadi, Equigi Makadi Pambia Bamating Punamak Pangli, IDP Singilepam Savagi Tabak Satari, Makogi Ayan Bayum Sing Sanab Kisanpam, Sanction Tarolagani, Makoina Mayunariba Awaba Pibam Sing Tabna Kohan Basu, Ngamlakli Haina, Sip Secretary Namakatana Fontoki. DC Impal East na Shilaga Pangtoki with Horamaduda, Impal East ki DC Kumantem Daina, ASP Rakesh Balwan, Commissioner Home and Ashokumana Singh Myoikiana Sarugaki. Amaromdana, Sainana Myanmar Border da Achouba rader Kinkibada Indiana Mi Paiba Pokali. Sainana Myanmar Border da Yamna Sauba rader Kinzinduna, Surveillance Taba Horaki Bagaloin in India Labak to Sauna Mi Paiba Pokali Haina, Agency ki Paun Heidi. Sainana Large Space Array Radar LPAR system asi Yunnan province ki Myanmar amasung India ga lona ba marakti yamna nakna leiba maphamda khiliba radar asi kilometer lising manga gi akoibada surveillance operation tawba ngamba dugumba radar makhalamani masina Indian Ocean gi mapham pumba amadi India gi territory pumbada surveillance operation line sathaba ngamlagani haina panari China gi nauna khiliba LPAR system asina India ki missile program sing da asawa yet pa ama piraba yai haina akhang ahising na panari Amaramdana North East the operate of Gari Huran ma gang khutpu amagi miyo ni phaba ga loinana gari sing fortkri Manipur police na mapung pha na satakhiba operation ma yamna organized oiba Manipur amasum North East station to operate of Gari Huran ma gang khutpu amagi miyo ani phaba ngam khiba ga loinana makoina hural ma gari sing fogat pagam khriadi Police ki pauna hai status the Gari Huran megi complaint sing toina lakpa maram na police na kupna thizilaba matung tuan source ngamasum intelligence report matungina Thawal district ki Lilong amasum yari pokamadi Impal East district da gang khutpu asi campaign tawduna leiri tabadi hariba mafam sing asida satakhiba operation asida saka ani panba gari manga fogapangam kibaga roina Huran bada senaba sing Pusam Asmal Udin Saikun gamari Amasu Makak Mayum Nawaz Khan say Kungo Humde Fogat Kibagaloina, Police the Makatana Wong Pong Satabada Miyu any Ashina, Mako Yueba, Gang Kutpu sing North East State Singamadi, Delhi the Leba, Gang Kutpua Magaloina, Interstate Sing the Gari Huran Bikitabak sing Set Haduna Laki and Fotoki. Tung police na Makoina Huralaba Matung, Losinduna Tamlamba, Toyato Fortuner Home, Thar Amamati, Tata Safari police na recovered of Wangam Creari. Police ki pauna housing satari with drivers si makata na state sita sataki gani maramasina general public sing na makoi gi gari sing he huran ki baga police ta matam sana pau pibina ba apel tawri amarom dana he poksa bi masana pi hatkri mama su season na bohona khri
ताबदा तुजुंगनिंगाई ओइबा थौदो अमदा ngasi थौबाल डिस्ट्रिक्ट की खोंगजोम पुलिस स्टेशन कोनबा खोंगजोम सिंगथाम मनिंग लेकायदा मसामंगना पोक्सबा मसानुपी सही तरुक ngaidi ma mangak sama thang thinduna hatkhri masara thingiba thang adu mangna masara thingiba thang adu mangna mama adu masa mathanda mabukda thinduna season abu honakri ras midisti de lekanari police ki phangba pauna hai thaudo singa si ayu angan ba pung taruk lom ta par thokibani laikhidraba sahi nori bi angang adu ki maming singtham malini kawi mama adu ki maming na singtham ongbi priyadashini sai kunga taruk mapure bi gi mingna singtham premje sai kunthra ga tari kawi hari mapure bi se hauji indoor tibetans police ki inspector oina nifugu taruk suba battalion da posting ta aduna lairibani masara thana thinkiba mama adu hauji medical treatment gi damak imphal gi ras midisti da pukatuna laying sathari laikhidraba angang nupi masa adu thawal gi district hospital pukatki dubo doctor na siri haina confirm toki hiramasiga mari laina thawal police na case ma lokhalaba matung thawai yaudra singtham malini gi haksang adu Jawaharlal Nehru Institute of Medical Science Jenims da postmortem gi damak police na purakre hari Amarom dana khulngak pa phabi yaroi uripok apun manupilo khulngak pa phabi yaroi hen uripok apun manupilo na sinduna uripok langol lampel sana kaithel amadi uripok iroi sema phawbada leiba maira paibi amadi club singna nga se ayuk pung 12 digi horaga nungthil pung 3 phawba wakat mi pham duna khongjang sangkhri khongjang aduga mari lendina uripok laikhulembi setup maning women's development organization gi Guru mayum ongbi binana phungdokibada Manipur government amadi India government akoki theories ngasi thengnaba ngamdabadigi iramdamasi kannabagi damak tholakiba khulngaklibi isa singasi phabi yaroi isa sing cholakpada mama oibisingna tumin yenglaga laithokpa ngamloi irang asu lusilaba matamda isa singna pairiba khulai singasi mama oibisingna pikhalakanaiki khongjang aduga mari lainana oripok taurangbam laikai women's welfare association gi maira paibi case Sandrashakhan Fungdorakibada, Lengaki security na levasi ngak pangamdavadagi, isa singna levasi ngak pat thulakibani. Masida security na kulngak libi isa sing phaba madi kulai lokat pa yaningdi. Athubada Lengak CM duna PR thamlibasi laktokadabanaki. Oripok khaidam laikai development society gi president Fungdorakibada, Lana sina maram moiraga thulagliba kulngak liba marup mapang isil inaw amadi isa singasi. Lana si lusilaba matamda mathanta adum mangkigani lana si loidringai da makoibu phaba madi thingbu yaningdi haikena su paus ta phungdorakli amaromna governor na khulai surrender tawnaba pikhiba matam tenmali Manipur gi governor Ajay Kumar Balan sirol thoktuna khulngak pasingna pairiba unauthorized oiba khulai sing surrender taroknaba Sayolamagi matam piriba sitten mali khulngak pasinga madi miyam ga loinana sterasi gi mari leinaba authority singa wakal taminaba gi matam ama pi phamthu ihaina kokomi women's front gi convener RK tharaksana na phungdorakli ngasi lamphel de leiba kokomi ga office ta pangthoko pawgi mifam amada tharaksana na makha taraduna hai wakal ningthina taminaraba matungda governor madi PR lengana lakholakpa thabak sing miyam na sawalakani English nganiga kungo humdagi me humdagi hauduna koki militants na landarakwadigi miyoi kya sikiba yung kai kya mai thadokiba mati mangta khan kiba miyoi kya mana masagi mayum thadoktuna lanje na dunu relief camp sing sangjapam lawduna lairiba sigumba khudong thiba meyam asibu ngak thoknaba khulngak wasing tholakibani hari Maramaduna governor na sirol thoktuna sayolamagi manungda unauthorized oiba khulai sing surrender torokna bakhangalakhiba si maram sabago alemadi piriba matam asitan mali Magna Makataradun Hai, House of Togli Lana si Loirabra, Loidribra, Hypercamdri, Governor Amadi PR Leganasu, Lana si Loiri Hyperletri, Loisina Bohonari Hypercactani, Maramaduna Kulai Serenity Tonabamatam Pitring Mamanga, Mapam Sinda, Mayumake Tadokuna, Leva Sikanana Bawana, Kaya, Kangduna Lady Bukulnakusingamadi, Mianga Punduna Mapam Singi, Marilena SP Yauna, officials in the Ningtina Warisaduna, Wakal Taminaba Matoktai. Magna hai wari sanadun wakal taminaba si sayolamagi manungda oithokani thasadi maramduna khulai sarenta tawnaba piriba matamasi khara sangdokuma thoktai governor na sirol thokiba central force na mapam singda sangsinduna khulngak pasing foganaba honariba silepiyu governor na piriba sayolamagi matamdu ngaiduna hathu phaba punna honarakpa sina laiwak miyamna samamnaba kya pokhale
Maram aduna Central Force ng miyamga wakal taminaba laitringaida phaba punanaba honariba silepiyu. Sahi ani phazilagnaba lan sida hayeng kari oirakani haibise khangma ngamba nati. Suda lairiba ko militants sing adugi khulai thadokrabra Mr. Miyamda landarakpa leplagadra haibisisu khangma ngamba natri. Koki militants na khulai pai haiduna aikhoisu hekta paigadabadi nati. Aduma pukari oirakani haibise khangma ngamba natabanina miyamga wakal ningthina taminaba mathoktai. Wakal taminabana punamaki apaboigani maramduna governor na piriba sayolamaki matamasi khara sangdopiyu haina mangna phongdokhi Makasa tharak poina kanglai paki mairadagi governor gi sirol thoktuna sayolamagi manungda unauthorized oiba khulai sing senator onaba khangalakli basi maram sabu wali kokomi women's front Manipur gi governor Ajay Kumar Balana serol thoktuna khungak pasung pairiba unauthorized oiba khulai sing senator tarokna basayolamagi matam piriba siten mali khungak pasung masu miyam go loina state asigi mari lenaba authority singa wakal taminabagi matam ama pifam thoi wakal ningthina taminaraba matungda governor amadi laingakna lokholakpa thabak sing miyamna sokotkani haina kokomi women's front gi convener RK Tharaksana na phungdorokli ngasi lamphel da leiba kokomi go office ta pangthokhiba pawgi mifam amada wapam asi phongdokladuna RK Tharaksana na hai English ngani ga kungo humdoi gi me ahumdigi hoduna koki militants na landarakpadi gi miyoi kya sikhiba miyoi kya mana masagi mayum thadokduna lanjena duna relief camps na sangjapam lawduna leiriba sigumba kudongthiba miyam asibu ngakthoknaba khungak pasing tholakibani maramaduna governor gi sirol thoktuna sayolamagi manungda unauthorized oiba khulai sing surrender tarona bkhangalakli basi maram sabu wale amade piriba matam asisu tanmali hauji thokliba lana si loirabra loidiribra haiba khangmangamdri Governor amade lengakna lana si loire haiba laitri losinana bo hotnari haiba khaktani maramaduna khulai surrender tawnaba matam pidringi mamangda mafam singda mayumekei thadokduna lewa se kanana ba awana kaya khangdun leiriba khulai paibe sing amadi miyamga punduna mafam singi mari lenaba SP yauna official sing ningthina wari sanaduna wakal taminaba mathok tari swaidi Amaromdana Hanagi Minister masana resign taukrabani na CM oina amuk halakani haiba thajadi athuba matamda miyamna pambulu singba khanduna lengak CM na bohonari MLA Arun Hanagi Minister nongthamam beren masana resign taukrabani na amuk hana ma ki phamda halakani haiba thajadi athuba matamna miyamna pambulu singba khanduna lengak CM na bohonari Center dagi matik sabalu singba khalaktrabasu MLA singa puna leader am athupa matamda khanduna miyam ge lengak CM gani haina wangkhai AC gi MLA thangjam Arun Kumar na phongdokri wapam singa si wangkhai AC gi manungsana leiba khurai ahongai lekai da leiba maitai laining lukki mitai sanglen khubam sangkhabe gi thoram ga mari leina wangang ma phongdokibani Mitai sanglen sangabe gi thoram maduda laining laisun gi thoram singju pangdokhi thoram ga mari leina MLA Arun Kumar na phongdokhibada anawba lenga ama CM na bohona bata law and order gi phibam lakshina na ba president rule asi chalairakpani haina khali athuba matamda center amadi BJP state unit ki leader singa tana duna lengak CM na bohona ri ki mitai lining look ki sanglen ngasi nauna saraba matung sangabe gi thoram adu ga mari leina MLA Arun Kumar na wapam kya phongdokhi thoram adu wangkhai AC ki ward number 23 gi corporator resang lauksangam Romola yauna social worker moirangthem Prafulo na singma miyoi kya su saruk yakhi Amaram Mizoram di Sisipur tam na pusalak pe explosive kezi satru kakungo humdoi ga kona na nupi ani nupama iar na farik ngarang Mizoram gi Chief Minister Laldu Homana tuibait nong sa Mizoram amati Manipur gi Phairzol amati Chuchampur district phauna ba yaba unity bridge haina mingthon ba Valley bridge sanga khiba matamikan kanadana Chuchampur tam na pusalak po oiramba yai haina singna ba kezi satru kakungo humdoi gi explosive ka kona na nupi ani nupama Assam Rifles na fort pamkhri Pausna ingasi Aizol gi Sakawar Tuisun Quarry Road hangba Assam Rifles ki mobile vehicle checkpoint signalinga oiba mongna lakpa gari ama khamduna check tawbada gari aduda kg 712 lumba emulsion explosive stick lising mari ga samapan ga marfu yoramba thengna khari tungda AR gi kangbu aduna gari gi driver amadi gari edur tongduna lakhiba nupi ani forki pharaba miyoi singa duga polam singa du Mizoram police ta makha taba investigation sathanaba khushina khriari Amarumdana Manipur lakpi yu haiduna center ki lusingbu singi makhong konba center na makhong mukut punsila laingak ti leitabana phai Federation of Homi mapangal phana phaba loksing leiba maraiba Ningbalu singba phana oiduna suma khong mukut punsilaga sielu haiba yaroi
अनौब मनपुर गवर्नमेंट में लाक्लगसु गवर्नमेंट अदुगी थबक थोरम खुदिमक सेंटर गवर्नमेंट पाइसिननबा मखोगी यथंग फंगद्रगदी थबक अमता मनिंग तमना तौब ngamdaba गवर्नमेंट दि लैबा अदुगा हांगलाई गवर्नमेंट दौना थंबा लेंगाक्ति लैतबना फै हैना फेडरेशन ऑफ हाउमी की प्रेसिडेंट सपम सजदुमनी न खुयेक पिदुना थदोरकपा चिरोल अमन हाइदि चिरोल सिनहाय लमदम मसिद लेंगा नत्रगना अमा लाक्लगसु प्राइम मिनिस्टर उनबा होम मिनिस्टर उनबा क्वेश्चन चेन मणिपुर लाक्पियु हाइना मखोंग कोनबा सत्पा मखोंग कोनजगी हाइरा फाउ उनबगी मतम पीदबा असुक तोन लेंगा ngakadaba सरकार ओइरगदी नखैसिंग स्टेट असि सरकार याउदना सेंटर न पाइजबना फै हाइदि सियोल सिनहाय मियाम न पामनिबदी मतिंग थोप मणिपुर गवर्नमेंट अमा लैबदुनि ngasi मियाम मरकता नामपाक तानदुना हानगी सीएम फम थतोप लाली हाइना वकत मिफम फमदि नकल अमरमदना अनौब लुसिंगबा मखंदुना अथुबद लेंगा अमा सेमनबा हाइदना लाउरि मसिदा फेडरेशन ऑफ हाउमीना मियामना थमजनिंग लिबो वाफमनि हाइना फोंदोरकलिबदि लाकदोरिब लेंगा अदु सेंटरना मखोट पुनसिलगा थंबा लेंगा ओइगदोरिब्रा हाइबसिनि सेंटरना फमु फंबा लेपु लेप लेंगा अदुदि थबा अमत मनिंग तौना तौजब ngamdaba मिनाइनि ताक्सब मलेमगी मियामदा मणिपुरगी मियामबु योनबीगदब गवर्नमेंट अदुदि सेमदबना फगनी आइखोगी गवर्नमेंट पाइरिबसिंगना सेंटर चलगा वसत वनम तौखिबासिना इंडिया की स्टेट अमतद तौथि अंगा मथौसिंगना मखोइबु याबिनबा वसत वनम तौरिबदुना मणिपुर मियामना करी कानबा पिरखिबगी हाइनसु सिरोलसिना नक्लि सिरोलसिना रोइबदा हाइरिबदि मैतै सिंगदि शांति पामजब मलेमगी सखोट लमजेल यावजब कम्युनिटी नि मे अहुम इंग्लिश निगा कुनगो हमदोइदि कोकी टेररिस्ट तौरक लांदगी मैतै सिंगबु नमदुना खुलाई पेनखि सही क्या कुकी शुगी मरुमदा पैसा तलहंदुना मियोय क्या ट्रेनिंग लौदुना लमदम येलो मिशन लांदा हालकपनी सेंटर अमदि स्टेट गवर्नमेंट मतम चाना मयाम सिंग सिबु ngakpisin biramlabadi makuta khulai pairamdabasi खुलाई नमदुना पहनबा ओनसिंदुना अमुक अफा अपुन तौबुदि लानगनी माइ मसिंग तमदुना लेजरिबा नमदुना खुलाई पहन बिख्राबसिंग सिबो इंडिया गवर्नमेंट मसक खंगना मखाताना खुन ngakhanabigi थौरंग लोखरपम थुइ मरमदि गवर्नमेंट की सिक्योरिटी सिंगना खुन खुदिमक थमदुना ngaksen बाहायबसु ओइथोक्लोइ हाइरिनसु पाउसता मखाताना फोंदोरकली अदुगो तेंतकना असुमना म्यामना थमजरमगे अदुगो हौजिकोइनदि म्याम पाउसु मतांग असे लुसिनजरगे अमसुम म्याम पुना नौबा अपडेट ngамina सेना चैनल सिगी मेकेदिगी म्यांगी मफमदा मखाताना थमजरी मखाताबा नौबा अपडेट म्याम पुना ngамina सि